ngasi numida waram phongkiba tongan pa manipuri sifong amasung thokiba thawdo wathok dagi maroibi I pausing miyamda thamjagi ahanbada paunil khul pausi digi loksarga khamen loktagi sangsilaga leiba utong lokta khuthoknabada kuki khulai paiba miyoi mari sire kuki khulai paiba singa khulngak liba khunja singa ngasi ayuk anganbada maikai kyada akanwa mongna khuthoknakre thawdo odu kuki khulai paiba miyoi mari sibaga loinana kayana aso apan nangkre haidi Kuki singna kablak kiba bom amani nungmai meru na pan bada khulngak pa khunja humna aso apan nang lehri thawdo sigi matangda pauksi sina thajaba yaba mafam singi dagi phangwa pawgi matungina ngasi ayuk pung mangarum taramdai aduwaida Imphal East District Khundrakphum Kendra gi manung sanba khamelokti silaga leiba otonglok haina khangnaba mafamda khuthoknabagi thawdok thokibane hari kuki khulai paibi sina ngasi ayuk pung mariga makhairam tabadu waida Khamelok naknina leiba maitegi khul singna bom amde numai kapsilaktuna landarakpagi khulngak libisingna handuna kapada koki khulai paibising ru sikhibine hari khuthoknabagi thawdo aduda khulngak liba khunja ama bom masena panduna ahan boina sokhi adu atopa ani na numai maruna panduna sokhi soklabasing adugi manungda khulngak pa amadi rims ta puraktuna leng satakre soklabasing thoina khudong thiningai oidre hari thawdo adubu hakthengna thengna hoba khunja amana phongdokhibada khuthoknaba aduda kuki khulai paiba miyoi mari sikhi asi baksang sing khulngak liba khunja singna thengnare atai kaya amana aso apan yaramgani haibigi thajbale khuthoknaba aduda kuki khulai paibi sing maikai khangdana senaki maikai dongi khulngak liba khunja singna mafam aduda kuki khulai paibi singna leiramba bankar mari su khunja singna khudum chansin mangamle hari Koki khulai paibi sing amadi khulngak liba khunja sing anigi marakta khuthoknare haibaga pauki Central Armed Forces kangbu maike domna sangsinarapga loinana koki khulai paibi sing amadi khulngak liba sing takthoknaba honakhre haidi loinana maike domna ahem security force sangsinduna thibuhumigi thabak satakre haidi hauju phabi oinadi khuthoknakiba aduda maike animakta asiana asopan kya yamna yawkhrabagi haiba sabsabu official oibadi phangmangamdri atopa paw madana Hairoki miyamna Republic Day numita phimu setuna protest tokre sai sigi ngarang pangthoki Republic Day gi thoramda hairok miyamna saruk yakhidre miyam aduna aikoi Republic Day saruk yararo haiduna amuba phizol amasum amuba phiral pairaga wakat mifam oina phamki apunba hairok maira paibilup ningol club hairok amasum hairok apunba club na punna sillaga pangthokiba wakat mifam adura no normalcy no Republic Day Mikap Mirau Kul Marakta Republic Day Pangthokpham Thokte India gi Phiral Tangkhai Singthagadabani haibana singba thaba placard sing cash painakhi wakat mifam adura saruk yakhiba apunba hairok maira paibi lupki thaumi ningthaujam Rita Kaubi amana hai haukiba sahi gi me ahum digi haurakhiba lal asida miyoi kya laikidre yum kya mai thakre nupi kya gi ikai khumnaba mangkhre Mikap Mirau Kul marasida aikoina Republic Day Pangthokpagi wantok leitre haiduna ngasi hairok miyamna Republic Day gi saruk yawi ki muhutta wakat mifam oina phamjabnai ki apunba hairok club ki convener thaunaujam Roshan hai me ahum digi haukiba lal asina maram oiraga maite khoi gi khwai digi sawba kumai ningol sakauba phawba pangthokidi lamdam sigi miyamda Indian Constitution pi diba right kya phangdre asiguma phibam asida aikoina Republic Day pangthokpagi wantok leitabadagi thauram asida saruk yadabani normal si hek lakpada saruk yagana ki tungda miyam aduna normal si laktriba phawba aikoi Republic Day saruk yaru heba khulau kya sulauki atopa pawmana humdraga manga subagi Republic Day 2024 gi thoram India gi mafam sinba thuna pangthokna bagum Manipur da pangthokre India na ningtamba sahi humdraga manga subagi Republic Day 2024 gi thoram India gi mafam sinba thuna pangthokna bagum ngarang Manipur da pangthokre lebas gi humdraga manga suba Republic Day gi thoram ngasi India gi President Draupadi Murmu na India gi masuhum gi phiral paihenduna pangthokre thauram maduda France gi President Emmanuel Macron na athoiba mithung oiduna saruyaki India gi tuan state taraga taruk ki tableau singsu thauram maduda saruk yaduna lebas gi inakhulaba art and culture amadi khutsa haibising utki Manipur gi ima kaithel gi saktam utpa tableau ama thauram maduda saruyaki tableau dugi nageta maitai nupi Saisakpi singna naat ki isai saktuna sakhi tableau adugi masaktana maitai nupi singna jagoi yauna isai saktuna thambal laikhoktagi lang sungduna langnaiba amadi phi sabi saktam utuna ayeng bisingi pungning singsingki
Manipurdasu humdraga manga suba Republic Day gi thoram state asidagi district su panghoknakhre. Thoram ki mapungaiba thoram di Manipur gi governor Anusia Uikena India gi masu uhungi phiral paihenduna pangtokhi. Thoram aduda BSF, CRPF, Indian Reserve Battalions, Tripura State Rifles, Civil Police, Home Guard amasum Fire Service ki contingent singamadi tuan purukanglu ki mahut sinba cultural Troop taraga mathuya madi lenga ki sakwa thoranga madi leinana utpa tablo taraga humdoine saryaki thawra madura Manipur gi governor Anusia Uikena police ki miyoi taraga ni pana tuan ba police medal singsu yentoki madugi manungda police medal for gallantry ama president police medal for distinguished service mari police medal for meritorious service miyoi taraga mathoi Union Home Minister medal for excellence ama amasum president defense medal for Meritorious Service Amani. Ahanba Manipur Rifles ki parade ground da pangthoki ba thoramadu da Manipur gi Minister N Berena Mars Pass thoramadu da surgya ki ba singbu thagat pa phungdo la dun hai leba sigi ningthi jaraba democracy boy koina mapung pa na nga na sakadabni democracy sat leba magi sakti hai bisi miyam gi khutalai miyam gi apa magi lising makhada lenga si lairibani amana amagi hak kaidaunungda manghana ba hona roidabani Lamdam masida laiminari ba furup kanglupuna magna amato oina nungsi sana laiminaba magna apil tokhi ato papa mana mateng pangbiram baga loinana pungning thogat piram bagi damak UFO gi Central Committee gi maikeli gi thagat pa phungdorakli UFO gi Foundation Day gi thoram pangthokre Kuki narco terrorist na landarak tuna satharak liba ngam khaida singnarak pa bu ngakna bagi damak nongpok maikai gi oina Universal Friendship Organization na sponsor tawduna hangduna lediba nongpok pana tengol lakpa loisangda ngarang awang lamlai leisabi group amasum itham wang malekai mera pai benina seng hawai alu thaknabi ising amati atai sana polam sing pibi raktuna mitai laloi marup singda nungsi biduna mateng pangbiramaga loinana pongning thawat pirambagi damak Universal Friendship Organization gi Central Committee gi maikedi gi thagat pa phungdorakli Nakalamarom da Universal Friendship Organization Sajal Academy gi sahi khudingi pangthok tuna lakpa January 13 khudingi satharakpa UFO gi Foundation de hanak sai gi oina ngarang Central Headquarter to leiba annual member fee collection tawbaga loinana asamba saklen amaga loinana pangthokre thawra madura haujuk oiriba leipaki tangdu leita draba Kuki narco terrorist na landarak tuna Maitrapa ki miyam amagi mayu maikei kya mai thadok tuna misimina kya amaga loinana masagi maramda mayu maikei leita aduna mikap mirau khul marakta leipa asibu amuhana tangdu leita pa purakna bigidama ngasi UFO gi masa sanglen singdagi mot sinduna lakhiba miyoi lising kya na sarugya khibaga loinana organization asigi nauna thau ugadaba singsu khankhre hairehnasu pawsida makhatana phongdorakli atopa pawmana Khamelo ki lanphamda aso apan yorakpada hospital tamna pukhatpada khudong sanaba khurai lamlonggi miyamna lambi de tholaktuna lambi ngak senkhre khundrapum kendra gi manung sanba khamelokta khuthokna biki thawdokta aso apan nanglabasing hospital yawna purakpada khudong sanabagi damak Imphal urkhul lambi amadi lamlong bazar da mapamadugi miyamna asat awok tawribasing matam khara thingduna thamlaga khuthokna ba aduga mari leinana lakpa amadi satpagi khudong sanabagi lambi thattuna khongjang sangsingkhre khongjang adura essential service ga mari leinaba khudingmakti khongjang aduna konsin khide hairenasu pawsida makhatana su palakli makasat tharakoina paujal pauksiri gi to papawmana final electoral roll the Kuki jog sing voter list ka hena yokshilaki basi yelomi sing da asaw sing narak pa mani hanak Manipur lenga na phone ki ba final electoral roll the Kuki jog sing na taba mafam sing ka hena voter list mi ye kya ma yokshilaki basi yelomi phurup sing ge mathata asaw sing narak pa mani Myanmar amadi Bangladesh tagi haijalakpa refugee sing na aikoi gi rajniti yumpham amadi laifam hingbagi sitmilonda mitop sing na munduna lorakpagi mayek laraba khutama mani asigumba singnarakliba kaya si tampak talaiba mitay kaktana thengnagadabnate masi yelawmi oiriba singmi tami aikoi puna thengnaminagadabani phibam masida hauju phawba lainga amadi miyamna ningaidana laithokpa matam natre tanpham masida tumina leiba taragadi poknapam lamda masida aikoi gi khongdapam lairak haina mitay maitai tribe union youth wing amadi Manipur International Youth Center MIYC gi apun masirol sina fundorokli
Kuki zauna taba kangpokpi Tengnopal Ferzol na singbada mitop kya hana leramba sangdagi atien matamgi manungda mising ka hene hengalaktuna bottle lista ising isawgumna mising yam khalakli Susampurna bottle lista miyoi lamag lising marfugani thoiga satreka kuntragani thoi oiduna khwaidi wangba Manipur gi district am oirakli kangpokpina Laamaga lising ahunga saungaga humfuga humdoi Ferzolna lising kuntraga mariga sanipanga mogdraga taret oiduna hana oiramdaba mongda ka hena bottle lista yoksilakli Hairiba mafam singa sida anauba khul lising amaga satrukrom hengalakre lising aniga taraga mathoigi census ta apun mi singi sada taraga taruk oiramba Kuki singna ing lising aniga kunga mathoigi census ta sada kuntra yorakre yelomi oiriba ikhoigi miyamna mapalomdagi thomjilakpa population war ma mayuknaduna mitop mianchagi isawda irangnari palibalenga amadi sakti da bu phanglabadi haina ngaujaba politician singna mitopni foreigner ni haiba khangna khunda loita phampi duna voter list hapsilakli este list yophom thokba makoi bu este list hapsinduna India lenga na pi bu yefa thorangi scheme humdraga taruk rongi kana ba pi duna makoi bu ngak senuna thambiri Sirol sida mamang de leramba Manipur lenga amadi Kuki phamnaiba kharana asoba asoiba aranba kya sathaduna makogi changjafam amasung laifam pinana thabak paikhatuna lakhi English amaga samapan ga yankhai ka humdoida Thobal district village nipugani thoibu Chusampur district hapsangki Tampaki lamnam oiramba kangpokpi Chusampur amasum Tengnopal bu hill district onthoki Tampaki kendra nipan bu outer Manipur constituency hapsalamki English amaga samapan ga kuntraga nithoida Beli village reserve oina leramba lam hectare lising kuntraga humdoibu singi lamdam oina lari aduga loinana tampakta leiriba singi saruk kayabuna hill district oina yauhanduna suthamli hauzik mitei singna khundariba tampaki lamdam 700 square mile sigi law singi lam khaidokraga lamhoriba 300 square mile sida singmita mi punama khundapam oiri Masida yelomi oiriba mitei singna kayam koine hingnabagi lepham lerakhigadagi haibisi asobu wang amoiri Manipur tampaki leiriba miyoi lakh taragum doirom sigi manungda Bharat ki economy ka census report ki matungina miyoi sada nifudi masagi leinanaba yumgi pata paidaba miyoi ni haidena su pau sida makhatana phongdorakli Makasa tarak poina to papawmana Zau community ki village chief singna home minister da pokatkre Manipur khundari bazau community ki village chief singna union home minister Amit Shah center amasum state government na India amadi Myanmar border singda free movement regime FMR laukthoknaba honariba madi border fencing tawnoba paikaliba khongthang sing lepiu haina wakachai thakre home minister thaba wakachai duda zawaiba jatiye si Kuki sin gi family amani jatiye si kuntragom loisuba indigenous people of Manipur haina scheduled tribe category da recognize tawriba furba mani Zau Purubasi India Myanmar loan aba border gi nagyet tarib frup singi manungda samada humfudi Zau community ni karigumba FMR regime silenga na lakthokiba taragadi nagyeta family wena khunda minari ba Zau community sing goiba nungsi sanabagi mari amadi amaga luhongbagi thoram dharma gi oiba thoram sing amadi asiana tholakpa matamda yamna khudong sadaba ama soidana laklagani maram asina Myanmar amadi Manipur khundari ba Zau community singi nungsi sanabagi mari tatkragani haina siro aduda pali maram asina union home minister na brotherhood oibigi mari asibu thatatpidana ba honabiyo masina matam kuinadagi nungsi sanana leminaraklaba barmagada tariba Zau furup singa leinaramba mari edu thatat hanbigano haina appeal tawri atopa pawmana job exam boycott tawkre Lengana Public Health Engineering Department ki employee khara launabagi damak exam center sing sem sariba sida exam asibu Kuki student organization general headquarter na boycott tawgani haina laptokre khongthang asi KSO na mamang sahi gi November 13 lengakta hairiba thabak lobagi exam center Chusampur district tongana thamina ba haijakhiba loinana lengana KSO gi appeal adu tabidana lakpana maram oiraga hairiba lengana shiliba thabak lobagi exam asi KSO JSQ na boycott tawbigi khongpamasi lakhotkhibani hari KSO gi serial sina makha taraduna lengana paikhaliba thausil sida misang mikhai naibigi thawong ubu phangle hairiba thaba sibu pamjaba Kuki Zau community singi waina sapmana mawongda lengana paikhatpidaba haibisi lebakthibani aduga makhoigi right singbu matpani haina serial sina phongdorakli atopa pawmana sei sigi waina loktak patta migratory bird pairakpagi sang tangkhai ma hanthaba thengnari
ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯁꯛꯇꯥꯕ ꯃꯥꯏꯒ꯭ꯔꯦꯇꯔꯤ ꯋꯥꯇꯔ ꯕꯥꯔꯗꯁꯤꯡꯒꯤ ꯃꯁꯤꯡ ꯇꯪꯈꯥꯏ ꯑꯃ ꯍꯟꯊꯔꯦ ꯍꯥꯏꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯠꯊꯈꯤꯕ ꯂꯣꯛꯇꯥꯛꯇ ꯁꯛꯇꯥꯕ ꯎꯆꯦꯛꯁꯤꯡꯒꯤ ꯃꯁꯤꯡ ꯊꯤꯕ ꯑꯣꯔꯅꯤꯊꯣꯂꯣꯖꯤꯁꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 250 ꯆꯥꯎꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐ꯭ꯂꯣꯇꯤꯡ ꯄꯥर्क ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥर्क ꯑꯁꯤꯗꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯥꯏꯒ꯭ꯔꯦꯇꯔꯤ ꯋꯥꯇꯔ ꯕꯥꯔꯗꯁꯤꯡ ꯆꯥꯛꯇꯥꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯠꯊꯈꯤꯕ ꯎꯆꯦꯛ ꯃꯁꯤꯡ ꯊꯤꯕꯒꯤ ꯁꯔꯚꯦ ꯑꯗꯨꯗ ꯂꯣꯛꯇꯥꯛꯀꯤ ꯑꯀꯣꯏꯕ ꯃꯐꯝ 50ꯗ ꯕꯥꯏꯅꯣꯀꯨꯂꯔ ꯑꯃꯗꯤ ꯑꯐꯕ ꯃꯈꯜꯒꯤ ꯀꯦꯃꯦꯔꯥꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯎꯆꯦꯛ ꯃꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯐ ꯏꯟꯗꯤꯌꯟ ꯕꯥꯔꯗ ꯀꯟꯖꯔꯕꯦꯁꯟ ꯅꯦꯠꯋꯥꯔꯛ (RK) ꯕꯤꯔꯖꯤꯠ ꯁꯤꯡꯍꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯂꯝꯂꯛꯀꯤ ꯎꯆꯦꯛꯁꯤꯡ ꯂꯣꯛꯇꯥꯛꯇ ꯃꯁꯤꯡ ꯍꯟꯊꯔꯛꯈꯤꯕ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯃꯥꯏꯒ꯭ꯔꯦꯇꯔꯤ ꯋꯥꯇꯔ ꯕꯥꯔꯗꯀꯤ ꯃꯁꯤꯡ ꯑꯁꯤ 10,000ꯗꯒꯤꯅ 50 ꯐꯥꯎꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯇꯔ ꯃꯥꯏꯒ꯭ꯔꯦꯇꯔꯤ ꯕꯥꯔꯗꯁꯤꯡꯅ ꯆꯥꯛꯇꯥꯕ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯁꯤ ꯆꯍꯤꯒꯤꯗꯤ ꯁꯨꯞꯅꯇꯒꯤ ꯎꯆꯦꯛ ꯃꯈꯜ 12,000 ꯆꯥꯛꯇꯥꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯗꯤ ꯂꯣꯛꯇꯥꯛꯇ ꯃꯣꯠꯁꯤꯜꯂꯛꯄ ꯑꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯗꯨꯀꯥꯟ ꯁꯒꯨꯟ ꯇꯧꯗꯨꯅ ꯃꯣꯕꯥꯏꯜ ꯀꯌꯥ ꯍꯨꯈ꯭ꯔꯦ꯫ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯑꯀꯣꯏꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯤꯉꯩ ꯆꯩꯔꯛ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤ ꯊꯀꯨꯕꯥꯗꯤꯗ ꯂꯩꯕ ꯁꯦꯂꯨꯂꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯗꯨꯀꯥꯟ ꯑꯃ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯒꯨꯜ ꯇꯧꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯝꯕꯤꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯊꯣꯡꯁꯤꯡ ꯐꯛꯀꯥꯏꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯗꯛꯇ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯀꯧꯗꯨꯅ ꯌꯦꯡꯂꯨꯕꯗ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯊꯝꯂꯝꯕ iPhone, Android ꯃꯣꯕꯥꯏꯜ ꯑꯃꯗꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯔꯝꯈꯤꯗꯕꯒ ꯂꯣꯏꯅꯅ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯈꯤꯟꯕ ꯀꯦꯃꯦꯔꯥꯁꯤꯡꯁꯨ ꯊꯨꯒꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ARꯒꯤ ꯄꯔꯁꯣꯅꯦꯜ ꯀꯨꯀꯤ ꯃꯆꯥ ꯑꯃ ISIꯒꯤ ꯑꯦꯖꯦꯟꯠ ꯑꯣꯏꯔꯝꯕꯗꯒꯤ ꯐꯥꯈ꯭ꯔꯦ꯫ ꯃꯦꯘꯥꯂꯌꯥ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ISI ꯑꯦꯖꯦꯟꯠꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯅꯤꯗ ꯅꯥꯏꯠ ꯑꯣꯏꯕ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯖꯍꯥꯎꯀꯤꯞ ꯀꯧꯕ ꯑꯃ ꯐꯥꯔꯦ ꯍꯥꯏꯅ ꯃꯦꯘꯥꯂꯌꯥꯒꯤ DGP L ꯁꯥꯌꯣꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ DGPꯅ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯦꯘꯥꯂꯌꯥꯒꯤ ꯂꯥꯏꯀꯣꯔꯗ ꯂꯩꯔꯤꯕ ARꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯕ ꯖꯍꯥꯎꯀꯤꯞꯀꯤ ꯌꯨꯝꯗ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁꯀꯤ ꯐꯣꯇꯣꯒ꯭ꯔꯥꯐ, ꯗꯣꯀꯨꯃꯦꯟ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯆꯦ-ꯆꯥꯡ ꯀꯌꯥ ꯔꯤꯀꯣꯚꯔ ꯇꯧꯔꯦ꯫ ꯃꯍꯥꯛ ꯊꯥꯗ ꯂꯨꯄꯥ 10,000 ꯐꯪꯗꯨꯅ ISI ꯑꯦꯖꯦꯟꯠꯗ ꯄꯥꯎ ꯄꯤꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ꯫